Apunba Maira Paibi Chingarel Tezpur Faknung Sangomsang Amasung Mana Ingkolgi Maira Paibi Imasing Sinduna Ngasi Chingarel Tezpurda Wakai Kongjang Amasang Sinkri Hariba Wakai Kongjang Aduda Saruyakiba Imaibil Singh Arambai Tengolgi Ichinau Singh Faba Yaroi Fakiba Tengoloi Singh Condition Amata Yaguna Thadokadabani Haiba Kholau Kaya Lauki Manipurda Kuki Leba Yaroi Arambai Tengol Leiram Drabadi Manipur Leiram Dabasuyai Irang Horopada State Force Kaidoraga Leiki Central Amadi State Government na Thokliba Lana Sigidai Tapumnamak Laugadabani Haiba Pleka Singh Paiki Ngangom Sanahandi Kobi Ima Amanahai Ngasi Thokliba Irang Lal Asi Lengang Tofom Tokpa Tabak Matam Chana Tahodabadagi Tokpani Sikiba Thawai Kaya Mafam Kangdriba Ichilina Kayagi China Kanglingai Landamasigi Icha Inau Singh Faba Punba Asi Leptragadi Amukta Thokriba Iho Ama Lakpasuyai Haina Mahakna Funduki London thoi bayang tamthiraba sathiraba haidraba palhidraba tahidraba yemhidraba hoidraba sumba mayam asigi manung asida hana mamang da hemchit amadi thongambigi asumba sikho langin khangri amadi lema khongambi kemdagi mangi butamanchiki matang khangmangambi to yamna ubungambi khangmangambi amadu kojiri da angang masa apikpa kaimta khangriba adugumba nauriba yauna tawriba tamthiraba thokna ipur amadi thongawgi thogo loina yang subunna harabada kono makhanga leba ngantani sigi marasda aikogi me thi 2003 dagi London da khulog da thariba kina ko de risingna bage de landara ko haiba tare sigi lan sigi manusida arambai haina thokiba kumba isa inau kun ngaksa iram dam jibu banna ngakku chalabai da mai thoksara kiba singida ifami ko satarapa kumba si athuba matamda hojik pairiba lengaksina condition amata yaudana hadokurabai da makta lengak sunjari asigumba tawhoi da haiba tare kumba thudokse matung taba thuroko tadadi manipur kumbagi oina mama oi khudingmakna amata oina sak manaba adugumba thongdang ama lomunaraga sajing kidamak lepakani amadi henna kaigumba ama orapase amasung haukhaba jul 18 gi adugumlaba manipur gi oina adukin matik akhanna bakhungjang hagadra adugumba jul 18 do ngarang nahanda hekal likatamdana akogi leikidaba athogo tarani pange phamda ikai khumda ukhiba adugumba jul 18 do adudagi hena tamthiba sakhiba haibung khangdaba adugumba akogi manipurgi miyam pumnamak khawnaruba leitana adugumba adudagi henna kanba khungjang ama samsilaba yai hainasu thajaba thami maramdi paliba lenga kasina makhoi tawhum thokpa tawdaba khangam thokpa khangdaba khangmasu khangna urasu sanadaba aduga tamthiraba krai mayam nakal lamathagi hairaga kaigumba madana poindana kaisanbi haijanbi hadin khunjinbi paningba pandi sumba ona tainaba sumaina tagodo mayam ama tawrokpaje sina maram oiraga adugumba jul 18 dagi hena gawa khungjung ama soidana tawkani habi thajaba thami